Kukizo MLA Singna Sakar Sember Yaunaba Honorabadi Miamgi Apambo Nmthak Toubani Logani ITLF Kanglupki Irang Tokiba Manung Hokiba Sahili Singani Kunga Homdoigi Me Taragani Toida Manipur State Government Kukizo Miam Ngak Sinba Ngamdabadagi Kukizo MLA Singna Union of India dagi Separate Administration ama Semnaba demand Tokibani Haiba positive oiba Kongthang Asigi Damak Chapsana Lepli Marmaduna Kukizo MLA Singna Manipur Government Saruk Yaroi Kanagum Singna Sakar Semada Yaunaba Honoraba Tarabadi Madu Kukizo Singi Apamba Amsung Kukizo Miamgi Katokiba Sing Aduki Mafamda Nmthak Toba Kanguni Haina Loguni Haina ITLM na thadrok pachero lamana hairi serol sina makata na hairi bana ngarang pangthoki ba forum sigi mifam na hauzik leiri ba phibam asida Kukizo miamna Manipur government semada saruk yadana ba Kukizo governing council na lawki wa warep adu mot amato ina sagat ki Kukizo singbo mioy bigi lichat ki wang da hat ba tathita waina tawba naked period chathaba amusung Imphal Valley dagi namduna tanthora kibani Kukizo singi yum lising kya mai thaba yauna lai khurum mafam kaya mangata thokre mioy lising nifu gi mathakta hauzik IDP oina leibagi mathakta makhogi yum lamam su hingnabagi lambi oiramba kaya mang takre irang asina maram oiraga maitai singna dominate tawduna leiriba mafam singdagi Kukizo singbu namduna tanthorokibana maram oiraga hana mitai amasung Kukizo singi marakta nungsi sanana leiramba mari adu tatkre asigumba kaya asina maram oiraga Kukizo singna demand toriba separate administration gi demand asi constitutional oyamadi politician gi oina yamna mathok taba amasuni Kukizo miyamna legislature ga lonaba union territory ama pinaba India government da demand toba laikre haiba political situation adu formal oina pinaba India government da taxilingai da Kukizo singna Manipur government da saruk yaba haibasi maram saba oide haikhe Kuki pumnamak yeknaba oina logde lamdam asida leiriba Kuki pumnamak yeknaba oina logde ain kaina naron da hajalakiba mitop sing khandok lamdam asigi taseng ba yellow phurup sing punna hingminasi haibani hain arambai tingol gi losing purel korongan khumanna ngasi khurai sajolai kaida leiba ima lairambi changlenda warrior of the separate land haiba mingthonba lairik ama fongbi thoronggi sideline da pawmising unaba amada fongdokre maana makatana haikibada lamdam asigi damak miamna honariba asigi mathakta arambai tengol su leibaki damak angam bathak to honari arambai tengol khak natana political party se so amade lana miyoi singna su masa gi angam bathak ta leibaki damak angam bathak to honari masida pendaba ama leirabadi miyamgi mihut singi marakta wakalon tinadabi phibam ama leiriba asini miyamgi mihut singna masa gi napal tungoinana thamlaga irebak iramdam asi kannaba punna honabiu arambai tengol na iramdam Manipur asibu kannaba matam pumnamak sem saduna lei karigumba leibaki pangthok taba yadaba tanja laklabadi thawai fawa thadokuna irebaki damak lepkani amromda ain kaina narolda changsilakliba mitop singna ekhoi demography da akanba safu kya pirakli masida natana makoina lamdam masida pirakliba drug problem sing asi miyam pumnamak na khangnaraba wafamni marmaduna base ama thamlaga NRC natraga masiga manaba thausilama pangthokuna mitop sing khandokpa mathokta haikhi CBI na hemazit amasung lintongan bi mangkhebagi charge sheet thangalakle kumjali singani kunga homdoi gi me ahomdagi hawrakiba irang asigi manung sanna sahi adumakki July thada mahiroi phijam hemazit amasung hijam lintongan bi Kuki militant singna phakebadagi thiba khangdana leiriba case asibo Supreme Court ke directive matung ina CBI na thikal handuna case asigi hearing Guwahati da pangthoktuna lakri amadi CBI na case asigi chapsaba investigation loraduna mioi mari ke matakta charge sheet thangalakre hairi yamna nungaitaba thawdo ama oikiba lintongan bi amasung hemazit Kuki militant singna phaduna thiba khangdraba matung tha hom pharakpada hemazit amasung lintongan bi photo sing social media da thadorakuna miyam pumbuki wakal akiba amadi nungaitaba kya pokna hanki case asigi mari lena CBI na investigation tawduna senabani hai mioi mari linge nei chang Paumilun Haukip Risman Suwal Haukip amasung Paulumang gi mathakta CBI na charge thangalakibani adubo haujuk phawbagi oina special court CBI Guwahati na accused mari asigi mathakta charge frame tawbadi leitri case asigi ikon konba hearing mamang sahi ki September 13 ta hairiba court asida pangthoki aduga accused singi counsel singna court asida hairiba accused sing asida digital oiba document sing pige daba wali haina submission pikibaga loinana court asina sumatang hearing set tawduna thamkibani amaromda CBI na charge sheet submit tawrkiba case haibadi imung manungda Thawal district ki area kharada nupi khara miyamna khongkoina duna pukibagi case ka mari lena miyoi turki mathakta court asina su charge frame tawkibaga loinana amadi accused taru asina su makoida sikiba maral sing adu masana yajate harakpadagi special CBI court bukhan gogoi gi court ngasidagi trial sataba hokre hairi mathang manong naina Manipur thokib irang asiga mari lena CBI na lokot kiba nupi da sataba crime mi taba khulakta sanglaktuna yum mai thaba amusung phuba saibna singba case sing CBI na lokot kiba sing asigi charge sing frame tawduna special CBI court Guwahati da mathang session trial gi damak langkhalakre haina agency gi pawna fongdorakli Senapati district ki mapam humdraga humdoi da tharamba popi pami sing yanthakre Central amsung state force ki anti narcotic task force sing na satharakpa pi pami sing yanthakpa ki operation ki saruk amoina haukiba numit nini asida Senapati district ki mapam humdraga mathoida ain kaina tharamba popi pami sing mangan tahan kibaga lonena mapam sing aduda saramba loktang sang taraga mathoi mangan tahan kre haina official source na pongdorakli
Official source na makha taradun hai Sanapti district ki Nagaland ga tainaba singi mapam humdraga mathoida ain kaina popi thare habi pau anti narcotic task force na intelligence ta pirak pa pau amadi aerial survey tawduna mafam adu chapchana khangdokloba matung Sanapti forest division gi official sing amadi staff singi mateng lonena task force asina Sanapti amadi Nagaland ga tainariba ngatan chingsang pareng haibadi khapum khul gi lower amadi upper range da lam ek kontraga mathoida tharamba popi sing ahan boina yanthatuna mahan ta anki Ani suba operation da hokib irai numita Khabun village ki Lawar Singsang pareng da yamna chauna satakhiba operation aduda Sanapti district ki SP additional SP SDPO Maram PS Tadu PS Mau PS CRPF Assam Rifle IRP amasung executive magistrate yawba apunba team amana lam ekar nifurom gi mapam sing da popi pami sing yantat khibaga lonena mafam sing aduda saramba lautang sang tara sumahan ta anki lonena makhata na operation aduda popi tharamba mioi singna sijinaramba polam sing fertilizer gi polam sing thum ising sainaba pipe amadi pre pump sing su phagatuna mahan ta anki hairi Mars kuntra mathoidagi hoduna sahi ahum subna drug ki mayokta campaign haurgani Amit Shah narcotic drug ka mari lenena India da thokliba pamdaba thodok singbu ko nabagi pandamda lebak pumbugi oina sahi asigi Mars kuntra ga mathoidagi hoduna sahi ahum subna campaign sa tharagani haina Union Home Minister Amit Shah na lauthokre mapalak suba narco coordination center ge FX level meeting saruk yaraduna Amit Shah na lebak sinba thungna narcotic drug amusung lana seasonary sing muthanaba thabak thorom sing masak khangdokpaga lonena operation asigi matam leptuna apiba matamda lebak sinba thungna drug na ohelakliba pamdaba thodok sing thoktanaba campaign se sathaba horagani haina su phongdokhi Amit Shah na makha taradun phongdokhibada narcotic drug ki mayokta sathagadoriba campaign asi government asina next slide sing maru phangna muthanabagi operation adu hek loibaga sahi asigi March kontra ma thoidagi hoduna sahi ahum sumna lebak sinba thungna drug amusung drug lana seasonary sing asigi mathakta campaign asi sathagadoribani hairi thauramadu mari lenena Home Minister Amit Shah na Amit Shah da nauna hangba narcotic control bureau gi office sama video conference ki khuthangda hangdokhi hybrid morta NCP na silangduna pangthokkiba mifam aduda central ministry sing department sing state government gi mihut sing drug law enforcement agency amadi atei stakeholders sing saru yakhi Home Minister Amit Shah na mifam yawba lakhiba mari lenaba department sing amadi stakeholders sing da March kuntra mathoidagi hogadoriba drug amadi drug lana seasonabagi mayokta sahi hom chuma sathagadaba campaign asigi damakta road map yatuna makoi gi comment sing ministry da pikalaknaba khangan khibaga lonena central government na sahi ahumgi matungda India bu drug free oiba lepa ama tungsoi soidan ohenna ba honaminabagi yamna tangai fadaba leire haina su phongdokhi mahakna makha taradon hai CSO amadi mari leinaba department amadi stakeholders singa isam chamba awareness program pangthokpana India da hengalakliba drug ka mari leinaba thauto watok sing kak laksin bangamloi marmaduna leibak asigi oina su narcotic drug ki mayokta chapchaba firep ama lautuna drug ka mari leinana thokliba pamdaba thautok sing India leibak ta thoktana ba honagadabani sathagadoriba campaign asi NCORD gi 4-tier structure leiba mechanism amaga lonena Union Home Secretary na lusingduna coordination center asige executive members na thabak thoromsing adu yangsingadabani hairi haukiba sahi lisingni kunga humdoi gi me ahumdagi Kuki narco terroristing na toan ba demand sing tanduna maitai gi matakta hingsa na mang tharaga satharkiba lana se hausik sahi ahum apung pharka dauri thokliba lala sina mar moiraga BJP gi evidence sing lusingba sungsina balangak su state asigi law and order gi phibum ngak ngamdabadagi center gi yathang matung inna pham thadokre evidence sing na sem pham dagi resign tawkhra matung satkiba sahi lisingni kunga humdoi gi February 10 ga humdoi dagi Governor Ajay Kumar Bala gi makhada state asida president rule lengak thamlaklei state asida thamlakiba president rule lengak su sahi phagadaba hayeng tangairaba gumani Governor gi makhada thamleba PR lengak asi hek lakpadagi state asida law and order gi phibum hawksa gi phibum da hanjilaktuna thoklibi irang asi loisinba ngamlagani haina miyamna thajanarami adubo hawjikti Governor su pangal sakti leitabugum central lengak ki punglonda jagoi saduna layoga pangkhak oiri hawjik miyamna state asida lakliba nation asigi ningkha tamba numit 26 January faw ki manungda popular government ama laklagani habi asa ama sauna thamli adubo yamna luriba wafamdi masana majority leina state asida leiriba BJP ki MLA singi marakta lusingba ma puthokpa ngamdaba amadi makoigi marakta lusingba oiningba BJP ki MLA masing mangarum songthorokpa asinani masina maram oiraga center na kanabu chief minister ohengadagi haiba adu chapchana khandokpa ngamdana leiri amaromdasu masi khudong saba lauraga center na hojik state asida thokliba irang asigi marumda makoina pamliba thoksal thawrang adu maning makha tamna sataduna leibugum tawri maramsuna state asida miyamna pamliba miyamgi lenga ama thamba haibadu aruba phibam amadi oiri asumna BJP ki MLA singi marakta wakalon manadaba amadi leiriba PR lengak asina su wakal phudoktuna maning makha tamna thabak amata tawbang ngamdaba asina maram oiraga state asida leiriba miyamdi hiram kudimakta asimadi fare haiba leitre wow gi sangsu noma gi henjilakei state asigi sakot thorongi thabak kudimaksu masak thokna ama fawa pakhatna leiri oireba phibam asi afabani haiba adu hainingai leite subsinna hangkana yenglobada hawjik state asida oiriba phibam asi awasingna hawkiba puwari gi tangkak kayada sathakhiba sahitari khundakpagi phibam adu chap mana
ꯇꯧꯅꯔꯦ ꯍꯥꯏꯕꯗ ꯑꯔꯥꯟꯕ ꯌꯥꯎꯔꯔꯣꯏ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ 3 ꯈꯣꯡꯊꯥꯛ ꯂꯥꯟ ꯁꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝꯒꯤ ꯈꯥꯡꯕ ꯉꯝꯃꯒꯦ ꯄꯥꯟꯈꯩ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯥꯛꯈꯤꯕ ꯇꯥꯔꯕꯗꯤ ꯈꯥꯝꯕ ꯉꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯡꯗ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ